ꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕꯀꯣ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯖꯒꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨꯗꯤ ꯀꯅꯥꯝꯇꯅ ꯑꯐꯕ ꯍꯥꯏꯕꯤꯔꯣꯏꯀꯣ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯄꯦꯟꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯦꯟꯗꯕꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯧꯅꯕ꯭ꯔꯥꯅꯀꯣ ꯁꯨꯝ ꯑꯩꯁꯦ ꯂꯤꯖꯔꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯨꯟꯃꯤꯟꯅꯔꯝꯕꯀꯣ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯃꯔꯨꯞ ꯃꯁꯦꯟ ꯄꯨꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ ꯑꯗꯨꯒ ꯁꯦꯠꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯗꯅꯀꯣ ꯃꯤꯉꯣꯟꯗꯒꯤ ꯐꯨꯔꯤꯠ ꯋꯥꯏꯔꯒ ꯁꯦꯠꯂꯒ ꯍꯤꯡꯉꯛꯄ ꯃꯤꯅꯦ ꯑꯩꯁꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯦꯀꯣ ꯃꯔꯨꯞꯈꯩꯁꯤꯡꯅꯀꯣ ꯑꯗ ꯑꯩꯁꯦ ꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯤꯕꯗꯣ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯞꯅꯕꯨ ꯑꯗꯨꯃꯥꯏꯅꯒ ꯉꯥꯡꯕꯤꯔꯛꯄꯗꯣꯀꯣ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯑ ꯑꯗꯨꯝ ꯄꯨꯜꯂꯦꯕ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯑꯩ ꯆꯠꯇꯦꯕꯀꯣ ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯁꯦꯠꯂꯒ ꯆꯥꯔꯒ ꯑꯩ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯐꯖꯕ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯨ ꯑꯩ ꯃꯇꯝ ꯁꯦꯠꯄ ꯉꯝꯁꯨ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥꯟꯅꯕꯈꯩꯁꯤꯡꯅꯁꯨ ꯑꯌꯥꯝꯕ ꯃꯣꯏꯗꯤ ꯀꯩꯇꯥꯔꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯕꯅꯤꯅ ꯑꯩꯁꯨ ꯄꯨꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯛꯄꯗꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇꯒꯤ ꯄꯩꯁꯥꯁꯨ ꯀꯜꯂꯛꯇꯦꯕꯀꯣ ꯑꯗꯨꯒ ꯂꯧꯔꯒꯁꯨ ꯆꯥꯔꯛꯇꯦ ꯑꯩꯒꯤ ꯂꯩꯖꯕꯗꯨ ꯈꯛ ꯄꯨꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯒꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯑꯦꯕ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯄꯨꯜꯂꯛꯄ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯅ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯀꯔꯤ ꯈꯟꯈꯤꯅꯤ ꯑꯗꯒꯤ ꯄꯩꯁా ꯄꯨꯈꯤ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯕ ꯉꯝꯖꯗꯦꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯑꯩꯒꯤ ꯂꯩꯖꯕꯈꯩꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒꯗꯤ ꯇꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕ ꯃꯤꯁꯛꯅꯤ ꯑꯗꯒꯤ ꯗ꯭ꯔꯦꯁꯀꯁꯦ ꯋꯥꯏꯔꯒ ꯁꯦꯠꯄ ꯃꯤꯁꯛꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯉꯛꯄ ꯄꯨꯟꯁꯤꯗ ꯇꯥꯍꯩꯗ꯭ꯔꯕ ꯑꯗꯒꯤ ꯁꯥꯊꯤꯕ ꯐꯠꯇꯕ ꯋꯥ ꯑꯗꯒꯤ ꯃꯌꯥꯝ ꯇꯥꯔꯦꯀꯣ ꯑꯗꯣ ꯊꯃꯣꯏꯁꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯥꯔ ꯈꯥꯡꯕꯗꯀꯣ ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯔꯨꯞꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯝ ꯑꯩ ꯇꯨꯡꯗ ꯉꯥꯡꯅꯍꯧꯅꯤ ꯍꯥꯏꯁꯤꯗꯤ ꯈꯟꯗꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯠꯇꯅꯕ ꯑꯗꯒꯤ ꯀꯔꯤꯝꯇ ꯇꯧꯕꯤꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯅ ꯍꯖꯤꯔꯥ ꯁꯨꯔꯛꯄ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯑꯐꯪꯕ ꯈꯔ ꯂꯧꯕ ꯄꯤꯗ꯭ꯔꯒꯅ ꯇꯣꯛꯄ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯑꯗꯣ ꯌꯥꯝ ꯐꯕ ꯃꯤꯁꯛꯅꯦ ꯃꯥꯁꯨꯀꯣ ꯑꯩꯒꯤ ꯏꯆꯥ ꯏꯄꯥꯟ ꯃꯇꯝꯗꯁꯨ ꯃꯥꯅ ꯄꯩꯁా ꯄꯨꯊꯣꯛꯄꯤꯈꯤꯀꯣ ꯆꯥꯅ ꯊꯛꯅꯕ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩ ꯄꯩꯁꯥ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯕꯀꯣ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕꯀꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯉꯝꯖꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯐꯪꯕꯀꯣ 13,000 ꯑꯗꯨꯃꯥꯏꯅ ꯐꯪꯈꯤꯕꯀꯣ ꯑꯗꯨꯈꯛ ꯂꯩꯖꯕ ꯑꯩꯁꯨꯀꯣ ꯑꯗꯣ ATM ꯑꯃ ꯄꯥꯏꯌꯦꯕ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯆꯤꯟꯕ ꯍꯤꯡꯒꯣꯜꯒꯤ ꯈꯠꯅꯕꯒꯤ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯃꯥꯁꯨ ꯌꯥꯝ ꯋꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯂꯩꯅꯗꯕꯒꯤ ꯑꯗꯣ ꯑꯩꯁꯨ ꯃꯣꯏ ꯑꯋꯥꯕꯗꯨ ꯎꯔꯀꯥꯟꯗ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯁꯦ ꯃꯇꯦꯡ ꯑꯣꯏꯅ ATM ꯀꯥꯔꯠꯐꯥꯎ ꯄꯤꯟꯐꯥꯎ ꯍꯥꯏꯗꯣꯛꯑꯒ ꯃꯉꯣꯟꯗ ꯄꯤꯊꯣꯛꯑꯦꯕꯀꯣ ꯅꯪꯅ ꯉꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯡꯉꯨ ꯍꯥꯏꯅꯀꯣ ꯑꯩ ꯄꯩꯁꯥ ꯇꯥꯟꯒꯦ ꯃꯉꯣꯟꯗꯒꯤ ꯌꯥꯎꯔꯒ ꯄꯩꯁా ꯇꯥꯟꯒꯦꯅ ꯃꯉꯣꯟꯗ ꯍꯖꯤꯔꯥ ꯁꯨꯔꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯑꯗꯨꯐꯥꯎꯕ ꯑꯩ ꯇꯧꯋꯦꯕꯀꯣ ꯑꯗꯨꯈꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯃꯤꯗꯤ ꯑꯩ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯂꯨꯄꯥ 50,000-60,000 ꯃꯌꯥꯀꯣ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯦ ꯑꯗꯨꯁꯨꯀꯣ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯕ ꯄꯤꯛꯏꯉꯩꯗꯒꯤ ꯇꯥꯏꯌꯔ ꯋꯥꯔꯛꯁꯣꯞ ꯇꯧꯖꯔꯒ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯔꯛꯄ ꯃꯤꯁꯛ ꯑꯃꯅꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯗꯥꯎ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯍꯧꯒꯠꯄꯁꯦ ꯉꯝꯗꯕꯀꯣ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯦꯕ ꯃꯥꯁꯨꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯣ ꯂꯨꯄꯥ 1,60,000-60,000 ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯩꯉꯣꯟꯗ ꯇꯥꯏꯌꯔ ꯋꯥꯔꯛꯁꯣꯞ ꯑꯃ ꯃꯥꯅ ꯍꯧꯗꯣꯛꯆꯒꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯄꯤꯌꯦꯕ
ꯄꯣꯠ ꯀꯩꯝ ꯊꯝꯗꯦ ꯑꯃ ꯀꯩꯝ ꯇꯧꯗꯦ ꯃꯔꯨꯞꯅꯤ ꯅꯨꯡꯁꯤꯅꯀꯣ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯧꯗꯣꯛꯆꯧ ꯍꯥꯏꯅꯀꯣ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯦꯁ ꯆꯥꯎ ꯆꯥꯎ ꯂꯧꯅꯔꯕꯅꯦꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕꯒꯤ ꯑꯩ ꯑꯍꯨꯝ ꯀꯥꯕꯤꯗ ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯕꯅꯦꯕ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯆꯪꯉꯛꯇꯦ ꯄꯩꯁा ꯂꯥꯛꯇꯦ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅꯀꯣ ꯐꯪꯗꯦꯕꯀꯣ ꯏꯟꯇꯔꯦꯁ ꯑꯩ ꯂꯧꯗꯦꯕꯀꯣ ꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯄꯤꯅꯕ ꯇꯧꯍꯦ ꯈꯣꯠꯂꯣ ꯍꯥꯏꯅꯀꯣ ꯑꯗꯨ ꯍꯦꯟꯅ ꯑꯩ ꯍꯥꯏꯕ ꯉꯝꯖꯗꯦꯕꯀꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦꯕ ꯃꯥꯁꯨ ꯋꯥꯖꯕꯅꯤꯅꯀꯣ ꯉꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯑꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯇꯧꯔꯦ ꯃꯣꯏ ꯍꯔꯥꯎꯖꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯤꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯅꯒ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯐꯪꯕꯗꯣ ꯑꯗꯨ ꯈꯛ ꯄꯥꯝꯖꯩꯀꯣ ꯑꯗꯨ ꯄꯥꯝꯃꯒ ꯊꯃꯣꯏꯁꯦ ꯆꯥꯎꯔꯒ ꯊꯕꯛꯁꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕꯗꯤ ꯃꯍꯨꯠꯇꯣ ꯑꯩꯉꯣꯟꯗ ꯁꯨꯐꯪ ꯐꯪꯗꯕ ꯀꯣ ꯁꯨꯐꯪ ꯐꯪꯗꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯤ ꯋꯥꯁꯨ ꯑꯗꯨꯝ ꯇꯥꯕ ꯁꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯤꯀꯣ ꯐꯅ ꯅꯨꯡꯁꯤꯅ ꯄꯨꯟꯈꯤꯕ ꯇꯥꯔꯒꯁꯨ ꯐꯅ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨꯀꯣ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯂꯩꯈꯥ ꯍꯦꯛ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯣ ꯆꯨꯝꯕꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯣ ꯆꯨꯝꯕꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯒꯤ ꯍꯦꯛ ꯂꯩꯈꯥ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯇꯧꯔꯣꯏꯀꯣ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯒꯤ ꯁꯤꯗꯕ ꯅꯪꯒꯤ ꯐꯠꯇꯕ ꯍꯣꯜꯂꯒ ꯉꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯍꯥꯏꯔꯒꯀꯣ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯑꯗꯨꯕꯨ ꯐꯠꯇꯕꯅꯣ ꯑꯅꯝꯕ ꯑꯣꯏꯌꯦꯕꯀꯣ ꯄꯨꯜꯂꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦꯅ ꯈꯜꯂꯦꯀꯣ ꯃꯔꯝꯗꯤ ꯃꯣꯏꯗꯒꯤ ꯀꯥꯟꯅꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯄꯨꯜꯂꯒꯀꯣ ꯑꯩꯒꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯨꯟꯕꯤꯌꯨ ꯐꯠꯇꯦ ꯈꯪꯉꯕꯗꯗꯤꯀꯣ ꯁꯠ ꯂꯥꯞꯊꯣꯛꯅꯕꯀꯣ ꯍꯥꯏꯗꯤ ꯁꯥꯎꯅꯗ꯭ꯔꯒꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯄꯀꯣ ꯅꯠꯇ꯭ꯔꯗꯤ ꯇꯨꯡꯗ ꯅꯪꯕꯨ ꯍꯨꯜꯂꯒꯀꯣ ꯅꯪꯒꯤ ꯐꯠꯇꯅꯕ ꯉꯥꯡꯉꯒ ꯂꯩꯈꯥ ꯇꯥꯅꯕꯀꯣ ꯍꯣꯠꯅꯔꯛꯀꯅꯤ ꯁꯤꯅꯁꯨ ꯄꯨꯟꯁꯤꯗ ꯂꯩꯈꯥ ꯇꯥꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕ ꯑꯗꯨꯒ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯃꯦꯁꯦꯟꯖꯔꯗ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯁꯤ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯥꯞꯈꯤꯕꯁꯨ ꯑꯌꯥꯝꯕꯅꯤꯀꯣ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯁꯨ ꯑꯌꯥꯝꯕꯅꯤ ꯑꯔꯣꯏꯕꯗꯗꯤ ꯀꯩꯗꯧꯋꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦ